Hỏi ra đây, cũng mà bàn tay. Ready? 1, 2. But Harry. Coalition against drug and alcohol kadagi miteng makhada violence against women have a team da 1-day awareness program ama pangtokre. Kuki in Sadar Hills na kauba meeting da security ki miyoi amata yawba yaroi high kre SP Kampopi. Amadi train service amuk hanna tawhana ba governor da takshin kre. Khongjom MAMI TV ne sandok chari ba prime time news meeting tabir ba khai pumna makpur RONIA ACHOM na taram nok chari pauk sandok na bizare. Kokomi gi meeting makhada lam da le ba club amadi maira pai bi singi Luching bising yaw na Manipuri Krishna Chahi ani fajilak pa haiba hiram asigi makhada miyam gi oiba mifam sing pangtok narakpagi saruk maka jathar ba oina nga sisu kokomi gi nga sisu sombung grangma sombung khunjaw sombung siren dap miyam gi oiba mifam pangtok tuna Manipur da Chin kuki narco terrorist sing na India government ki mateng lauraga amadi India government na sinba lan ba faw ba yawram ba yabagi Man ba moong da thaurang tauraga oi halakhiba Manipur gi watho asi chahi ani fadilaklaba fawba India government ki maikede ki jab chaba masak thokpa thabak ama fawba tawdana leirakpa amadi Manipur miyam na matam kaya gi mamangdege tanduna amadi hairaga lakpa irang asi loishinabagi tawgadaba sing asi fawba thabak oina unthokdana leiba kaya asigi maramda miyam gi oiba wade kya lokre Tha asigi taramapanda Delhi da Kevin Q course ama yawada natana company amada thabak tawduna leiripa Bishnupur district Nakhong Sipai maning laikai de KH Zadumani amadi KH Mamta gi macha nukpi KH Priya Lakshmi ki misi gi matangda tongan ba social media gi platform sing da amadi national media sing da society tawani haina sandurakliba ase postmortem forensic report laktringai da kamdona hairibano Hariba wafum ase yabang ngamloi haina Inter-Village Development Committee ki General Secretary Laishram Ranjit na fongdorakle Bishnupur District ke Nawchopok pidege khapos samam fawbada leiriba khonjani pangyapun ba committee ama oiriba Inter-Village Development Committee na sindana ngase ngai khong sifai da pangthok pa pawgi mifam amada committee asigi General Secretary Laishram Ranjit na haikebada lekhitrabi KH Priya Lakshmi ki misi asigi langla langjing athupa matamda Delhi lengak na puthokadabani misi asigi matangda DC gi khuthangda pishin kiba memorandum mari leinaba singna athupa matamda yauhandana misi asigi matangda tongan basi aso student organization singda misi asigi matangda langla langjin puthoknaba hotnariba asida committee gi maikede gi pangba yapa mateng pangani social media platform singda lana chakhiba yapa moong da thagat pirakliba ase langna langjing khangru fawba tawbigenu haina so appeal tarakhe
Paugi Mifumata Committee President Hodam Joy Kumar Treasure P Inaubi Executive Members Sing Amadi Mera Pavi Sing Susarvyake. Sigumba magi sapchaba evidence phangdringagi mamang da tongan ba char mayam ama tawrakpagi lairiba pot asi ai ko intervillage development committee na sugya yaningde maramdi misi siga mari lainana postmortem report aduga forensic report hairiba singasi chapchana madugi evidence adu miya mamang da si ne haibadu pothok tringagi mamang da makoin matau karamna Society ni hari bano hai bachi ai koi intervillage development committee mai kai digi yaning ta budo phontok chari maram maduna yamna athuba matam da hai riba misi achi ga mari laina ba langla lengdin achen delhi government na phontok pi gada bani aduga manipur sarkar gi mai kai dagi chu ai koi gin governor gi khutang da memorandum pija ki ba maya madu athuba matam da thabi duna hai riba Delimitation की मतंग दा महैरुई तरुकना अकनबा फिरेप अमगा लोइनना चंगजिलकदा बा खोंगजंग की सरुक अमा ओइना इंग्लिश ngani amage section da uniform oiraga delimitation tawba yarui hairba asigi marik chumba maram yawba booklet ama ngarang phongkhre demographer professor arcade narendra na semba article ama mahairuy lup taruk na booklet oina phongbani mahakna hai booklet asitha asigi kunmari dagi mahai loisang sing yauna tongan ba mafam sing da mahairuy lup taruk ki thomi sing na chatuna English ngani amage section da delimitation tawba yarui hana campaign chathaba hauragani hairaba chahi asigi section da uniform oiraga delimitation tawba yaroi hairaba asigi maram amadi marik chumba data sing asi phongba lairik asida yauri English ngani amage section asi abnormal oichaye naba kaya laiba section ni Supreme Court ge order asi handokpiu state asida NRC tawduna voter list yauriba mitop sing lauthokduna miyamna section report ke matung ina delimitation tawrabade Khongthang asi taramna okani madu nattana English ngani amage section asida uniform oiraga delimitation tawrabade lamdam asi thokhaningdaba pamdaba thodok sing thoklakpa yai amade masigi mayokta achoba khongjang amasu sangsilakani haina dana kumana phondokhi World Maitai Council Jiribam District Committee na matam kuina lepluraba passenger train service amuk hanna chatnaba Manipur gi Governor AK Balada takshin kre hiram masiga mari lena ngasi committee asina memorandum ama Governor da pishin kre hari World Maitai Council Jiribam District Committee gi Vice President Akuyet Bidana pishin kheba cherol atuna hairibade matam kuina lepluraba Jiribam ge passenger train service amuk hanna chalhanbio Vagai Chungfau to Silchar Amade Khongshang to Argatala passenger train service asigi mathakta Anova train service Jiribam to Guwahati Hogdokpiu Tabak oina pangthok hanaba governor na marilena ba ministry da takshin bi nabasu cherol asida palli haire Chamaga kuntra mari soba Khongjom lan numitna lakpada irei pakining tamba haiba asidagi hena maru eba mamal yamba posak amata laite haiduna Manipuri kanglaicha singna imalai baki damak kathokpada mang thaba tanai haiba adu malem gi thakta utkhiba adubu coordination committee korkomna ningsingduna ipaipu singi kathokpa ngambagi Thauna lingjenbu ikai khumnaba ulakle asigumba ipaipu singe firam asing asige mirol aikhoina masak khangna chatpana ipaipu singbu ningsingbagi matik chaba ikai khumnabani mikha pona hingduna masagi kangkhul da mutpagi fivam mayuk nariba irei pak Manipur kanglei pak ki damak ipaipu singna lepi ramba firep kaloinana irei chapumna makna hotna minarasi amasung ning tamba haiba asidagi henba maru oiba mamal yamba posak amata malem asida leite haiba adu matam pumbada ningsingduna leirase Khongjom lan numit asina ngasi irei chap miyamda khantanabagi tanja piri ngasi mau awat pasing asi mensina ba honabada mapum ifa fadana lakpagi maramdi loi mapui India gi
खाइबदोक खाइजिनगे थौसिना चिंग अमसुंग तमगी मरक्ता सिंगचेप थादना अपुनबगी लिंजेल सागटपा ngamdanaba asisu amani पुनमक असी येंगलुरका मालेमदा नुमित ताबा लेते हाइनरबा ब्रिटिश इम्पेरियलिज्मगा थेंगनखिबा इपा इपुसिंगे लिंजेल अदु निंगसिंगदुना अवाटपा मयाम असे मेंसिंदुना लांथेंगनबदा सोइदना माइ पाकनी ngasidi yeknabana पाइबा खुलाइदगी अखोइना ताबा नते मखोइगे लानगे लौशिंगना अखोइदगी हेनबा नते वालिबा असी मथक्ता पंजखिबा असोइबा अरानबा अदु चुमथोकपा खक्तने मसी चुमथोकमिननबा ngasi खोंजोम लान नुमितना लाकपदा अचेतपा फिरेप अमा लौमिनरसी हाइबसी कोरकोमना इरेचा सिंगदा नोलुकचरे एप्रिल कुल हुमदोय एंग्लो मणिपुरी खोंजोम लानगे चामग कुंट्रा मरी सुबा निंगसिंग थौरम लाकपा असिदा कथोक पतरा मसरुक ओइरबा अखोइगे चिंगमी तम्मी इपाई पुसिंग अमसुंग इमा ओइबी सिंगे थौना लिंजेल अदुबो ngasiगे मिरोल अखोइना निंगसिंगदुना अखोइगे हयेंगे निंगतम पुनसिरोलगे अरोइबा निंगतम लानथेंग अदुगी दमक सेम सारसे हाइना चेरोल असना मखा तारकले चाही खुदिंग स्टेट के थाकता अप्रैल कुल हुमदोइदा खोंगजोम डे हाइना पांगथोकलिबा असी अप्रैल कुल मंगा तो ओइना पांगथोकपिनबा मणिपुर के गवर्नर दा तक्सिलगने हाइना खोंगजोम बैटल मेमोरियल कमिटी ना फोंदोक्रे ngasi मणिपुर प्रेस क्लब ता पांगथोकखिबा पाउगी मिफम अमदा कमिटी के असिस्टेंट सेक्रेटरी चोंगथाम तोंबना हाइके स्टेट के थाकता चाही खुदिंग अप्रैल कुल हुमदोइदा पांगथोकलिबा खोंगजोम डे असी असेंबगिदे अप्रैल कुल मंगा दा पांगथोकदबने अप्रैल कुन मंगा दा थौरम असे पांगथोकपिनबा मणिपुर के गवर्नर दा मेमोरेंडम पीदना तक्सिलगने महाकना मखाताना हाइके हौजिक अप्रैल कुल हुमदोइदा पांगथोकलिबा असे मियामना पेना दबा कया लेरे खोंगजोमगे अरोइबा लानफम अदु अप्रैल कुल हुमदोइने हाइबगे रेकॉर्ड नत्रगा डॉक्यूमेंट अमत लेते खोंगजोम लान असे चैथारोल कुंबाबा अमदे ब्रिटिश के लाइरिक सिंगदे अप्रैल कुन मंगा दा सोकनाखि हाइना मयेक सेंगने इरि हाइके ngasi Kaching district ke manung chanalai pa pangantabi makhaleka gi community hall dat nomagi oipa nupi singge mayokta chathaba violence ki matangda awareness program ama coalition against drug and alcohol kada amati anauba mangal VLF pangantabi na Manipur state livelihood mission MSRLM ge makhada sinduna pangthok khiba thorom atada president membership oina hijam priyo kumar president kada ningthaujam इबे चौबी सीनियर मैरा पाइबी अमदी निंगथौजम याइमसिंग सीनियर सिटीजन ओइके अवेयरनेस प्रोग्राम अतिगे रिसोर्स पर्सन ओइना थौनावजम ब्रिंदा सोशल एक्टिविस्ट अमसुंग तखेलंबम गेचंद्र मैतेना ओइके थौरम अस्तिगा मरी लेनना थौनावजम ब्रिंदाना हाइखिबदा पुन्ना मणिपुरदा permaculture haiba lau pathapta mai onsinduna chabada mipan tangdaba manipur ama oihanse masina aikhoigi economic ta achoba mateng oigani aikhoina chinchak amadi set pa chabada aikhoigi pothokna sizinarabadi aikhoigi sen mapanda chathandana thamduna manipur asi achoba chakhatpa ama oigani amaramda loktak hydroelectric project asina manipur gi hanadagi leijaraklaba lobuk mayam ama arembada manghankiduna Manipur gi yelhongaidigi pothok mayam ama manghanke masida sunattana Manipur gi thainadagi leijaram laba nga amadi isingi sa uchek makhal kaya ama manghankhre masida sunattana loktak project ase mai ase Manipur dagi mapalamda thadokkibana Manipur gi achoba resource ama puthok khibana Manipur miyam gi wahan bane मरम अदना अखोइने इरोमदोम इकोनॉमिक दा मतेंग पांगजदुना हिंजगे हायरगदि चिंजाक मरंग कायना पुथोकपा मथौ ताई मसे वर्कफोर्स अमा ओइना थवाई यावना सेमगतमिनाबा चंगे मणिपुर मियाम मेकअप थोकपा अमा चंगे मणिपुर की चिंजाक असिदा मिपान तांगदबिदा अखोइना पुथोकचबा ngambada aikoi chawkhatpa ngamgani masida sunatana Manipur pumbada permaculture asigi low pathap asi mai pakna achoba network ama semgat minarabadi north east natana India ki tangkhai amadi Manipur dagi pothok puthok tuna
थादोकपा ngamgani haikhi masi mai pakhange hairabadi Manipur miyamge khutta leire haikhi maram aduna tangai fadana masi premiculture ki lau pathap asige training program asi saruk yabiduna mipan tangdaba Manipur ama semgatpada mateng pangbiyu haina phongdoki Our Power, Our Planet have a team. The Department of Geography, Environmental Science and Institutional Research Committee Thabalmari College Wainam Nasindana Art Day Celebration English Singani Kulmanga ngasi college asida pangthokre Tharomaduda Thabalmari College Wainam ge IQAC ge Coordinator Dr. M. Somarendro Thambalmari College के Principal Professor K.H. Mohan amade Department of Geography TMC के HODL Ibom Chana Athoiba Mingthunglen oina sarupya ke Thorom aduda College asige Principal Professor K.H. Mohan na phondokhibada human activities kaya na environment da issue kaya lakpana climate change amade pollution na chingba kaya thoklakhiba ase kharada oirabasu koknana ba renewable energy oina sizinarasi haibagi wakhalonda thorom ase pangthokpani haike Amaronda University and Higher Education Government of Manipur gi mitheng makhada Directorate of Environment and Climate Change Government of Manipur Department of Environment SCNSS Eco Club amadi Climate Change Thambalmari College punna khusamnana sindana ban of single use plastic ki matangda su awareness program amasu pangthokhi poche masigi maroiba maramdi ngachai greenhouse akoi gas emission shi isna maroibane ba adna ngachai akoi human activities natre haga anthropogenic activities asna thon bangakne bahar bise ngasi phawda पृथ्वी की IT पर्सन से अखोई इलेक्ट्रिसिटी से अखोइना फॉसिल फ्यूल से सिदगी लौबनेबा अद फॉसिल फ्यूल से दगी अखोई इलेक्ट्रिसिटी जनरेट तौबे दैदा मरोइना अखोई थादुरै से ngасai हाइजब ग्रीन हाउस की गैस हाबदि मरोइना कार्बन डाइऑक्साइड थादुरैबको अदना मसिना अखोई मियबदा सोलिसि करिनो हाइबिस दैदा अखोइना मरोइना क्लाइमेट चेंज सागतपगी चांग हेंगलैबा amade environmental pollution na maram moraga miyobi tokhai disease mayam ma tholiba leram daba ji akoi gi virus mayam pohonba asina chingba sina maram moraga hariba kano si hujikti koina khar gyan tarapodegi ngasai gi renewable energy habadegi solar energy gumba wind energy gumba adege akoi gi सी दे हादि टाइडल अखोगी वाटर से सिदेगी अखोइना अखोगी इलेक्ट्रिसिटी जनरेट तब यारे हुजिति मालेमगी मफम कयादा पांगथोकनरिबा आर्ट डे गी थौरम इको नेटवर्क मणिपुर अमदे स्टार कोचिंग सेंटर पुना खुसमनदुना हाइरो पार्ट 3 दा लेबा कोचिंग सेंटर असदा पांगथोखरे थौरम अददा इको नेटवर्क मणिपुर गी एजुकेटिव रोशन कान अहोंग सबम स्टार कोचिंग सेंटर हाइरोक की फाउंडर मेंबर अमदे लेक्चर न्यू इरा हायर सेकेंडरी थौबाल प्रेमानंद लाइश्रम अमदे लमदिंग हायर सेकेंडरी की लेक्चर लाइश्रम विक्रमजित मथंगशिना प्रेसिडेंट मेंबर ओइना सरुक याखिबका लोइनना रोशन कान अहोंग सबमना हाइखिबदा अखोगे प्लानेट असिदा क्वाइदकी चावबा थ्रेट सी आई नतना कनागुंबा अमना अखोगे प्लानेट असि कनबीरगने हाइना अखोइदा लेरिबा बिलीफ असिने अखोगे प्लानेट अखोगे आर्ट असे मिकुप खुदिंगी अखोइना थोखनबा तोंगान बचैथें कया समना हायरबदा डिफोरेस्टेशन प्लास्टिक पोल्यूशन रिवर एंड वाटर पोल्यूटेंट एयर पोल्यूटेंट कयाना अकन बचैथें कया लेपलेतना पीरे अखोगे प्लानेट अखोगे युम आर्ट असे कनबगी पावर असे अखोइदा लै अखोगी चॉइस अखोई मियाम अमत्ता ओइबगी यूनिटी अमदी थौना अदुना अखोगे आर्ट असे कनबा ngasi nungtigi action oina pangthoklasi miyamna environment ngakpigani government ta stakeholders thing da government na miyam da amana amabu thangjinabagi mahutta aikhoi khudingmak punna prithibi kanba haibasi aikhoi gi tangai fadraba thaudang ni khalaga
speech nattaba habitual action amada tawminarasi haiki Lamding Higher Secondary gi lecture Bikramjit Laishram na su thorom aduga mari lena marik chumba wafam thamke yamna maru oiba yamsu samba function sida saruya bi da amana responsibility se laina da bai type da amana da sum taishina bai ta kana umno tawni da amot pamun do ko egera ai kana umno save taw egera someone else na asum kana umno tawni hana taw sine ai gi maru oi buji gi threat अखोई प्लानेट अखोई कनो प्लानेट कन्ब हाइबसे असिगी पावर इस पावर से अखोई द याउजरी नत्रो अखोई रेस्पोंसिबिलिटी नत्रो अखोई म्याम न कंदन कना ला कंदुइनो नत्रो अखोई की नुंती की तौरिबे हैबिट अखोई की सक्सा युथक अखोई न तौरिबे लाइफ स्टाइल सि म्याम से ने अखोई प्लानेट कंदुइस यामना सार बिकम जो हाना हाइबिग्रे यामना अखोई प्लानेट सिना अखोई आर्ट Khongjom Day na lakpada ipa ipu singi ikhengna lamdam asipu ngakpi sembidam babu Manipur Legislative Assembly gi Speaker TH Saita Bartana awang bathakta ikai khumna ba ulakle Khongjom Day ga mari lena Speaker na thadoropa cherol amada hai thauna leiraba aikhoi gi ipa ipu singna lamdam asibu kanna ba hotna bada thauna leina Khongjom lan thengna khibada thawai tha khiba adubu puwari khakla natte madu aikhoi gi identity bu malem da miyam da masak takpi ramani madu bu aikhoi gi mirol asina kaufam thokte hayeng Khongjom Day numit asida irei pak iramdam asigi thawai katraba athoba singi mafam da ikai khumnaba utpada natana ipa ipu singna chelamba thauna adu aikhoi gi mirol na su chap chana ngakpa chatminaduna apunba pangal ama sagatmina ba mathautai Khongjom Day asi ningsing bakhak natana lamdam asibu kanna ba hotna bada wasak amaga luinana aikhoi punna changsin minasi haina phongdorakle Byrodan Maxwell Hindi High School gi teacher amadi student na art day ga mari lenena ngasi state no to single plastic use na plate lauki school da horiba pambi kaya gi QR code semdna student singa pambi singi maram da khangmin nakhi makha tabada MSPDCL gi DGM OEDP Naishram Umabati na renewable resource of energy gi matang da marik chuba wafam thamki Teachers amasung students singna school gi akoipagi plastic bottle amadi plastic sing khomgatke school asigi youth and eco club ke nodal teacher oiribi tanuja khomuk chamna khongalakhiba plastic bottle sing asi leishu thabada season nani haina phonokhe Malem gi mafum kaya da malem kanbagi pandam da pangthokpa World Art Day gi thorum ga mari lenana DM College of Teacher Education DMCTE Imphal na ngasi tongan ba school sing da street play utna thorum pangthokre Our Power Our Planet haiba theme da yumfam oiduna World Protection gi matang da 20 sing na street play utke Safe Earth Solar Energy Hydro Energy Wind Energy na chingba thaba plat ka sing paituna awareness pk hogalak liba maheri sing da maru oina khanghan ningbagi pandam da uliba street play asira u thaba amadi makhoibu yoktuna thambagi tangai fadaba sing phongdokpaga loinana single use plastic na aikhoi gi environment ta nanghaliba chaitheng sing highlight tawki amadi masi thengnana bagi maru oiba sing phongdokhe Tharanga mari lenana DMCTE ke principal Dr. Konika Khurai jamna haikibada ojagi lamda training tawrba training sing na maheri sing da honglakli ba malem gi awan ba sing ase khanghanabagi pandam da thorom ase pangthokpani aikoi isa na hongba purak nabagi fidep ama laujaba mathau tabaga iroinana single use plastic sing sizinabada recycling tawda becheng changba environment kanaba amadi akoibagi fibam ngaktuna thamba Nagnaba sing da wakal tahan naba tabak oina pangthok pinaba apun bagi thaudang nominarasi haike Ngasi gi thauram asida DMCTE yauna school mari ACM English School
Chinga Makha High School Kids Foundation Gari Amadi Kurai Lamlong Higher Secondary School Ge Meheroi Lisingani Rom sensitized Tauke. Cookie in Peace Sadar Hills na Kaubab meeting the security gi miyoi amata yaubo yaroi hana Kampokpi district ki SP na order thokre social media platform da Kampokpi area protection and development committee KAPD shina Kangchup area da cookie sing na nam na taba ke Polen Kaubab mafam asida tha asigi kunfa da Manipur lenga ki makhada service tawriba civil police amade MR amasung IRB da thabak tawriba cookie macha singna cookie in Peace Southwest ke Sadar Hills ke mifam da yauba yaroi hana Kampokpi district ASP na notice thokre notice asida makhata na hariba cookie in P na seliba meeting asi lu naya daba meeting ne hariba meeting asida kanagumba security personnel amatana yauram batarabadi makhoi gi mathakta chap chaba disciplinary action lokhat kani hana notice asida makhata na pale World Art Day Gamari Lenana Judy Kaitel Amade Masigi Akwibata Ladybad Dukan Amasung Pot Farm Libasing the single use plastic Sizinabagi Mangjaba Amade Ating Batam Liba SUP Gimatang da Dukan Chatuna awareness Pangtokre Maruina Fi Liman Gumbagi Bag Cow Gumba Sizinabu Amade Micron Chamaga Kungi Makada Oiba Plastic Sing Sizinabigan Hana awareness sing at the PK. DC Bisnupur El Brikam Amadi Indian Red Cross Manipur State Branch ke Thaushil Makhada Thabumama Chupna Chathariba World Red Cross Observation Inglisingani Kun Manga ki saruk ama oina ngasi Bisnupur da Red Cross emblem campaign pangthokre Indian Red Cross Society Bisnupur District Branch na Sinduna Branch ke Chairman Dr. Wahembam Gulapi Secretary Dr. Huitrom Romena Luchingduna Committee Member Singh W. Tolongo CH Sanatomba JRC and YRC ki Assistant Coordinator Shoibam Rakesh Amade Atay Life Member Singh Su Sarufyaduna Chatakhiba Emblem Campaign Aduda IRCS Manipur State Branch ke Chairman Narendra Ningombana Miyamda Red Cross Emblem Lana Season Nabita Naba Amadi Ikai Kumnabi Naba Miam da Pipa Pauja loudspeaker da Thadoktuna Miam da Tahanki Amade Red Cross Doctor Pharmacy Hospital gi emblem Singhi Khenaba Singh Takpa poster Thetuna campaign Adu Chatake IRCS Bisnupur District Branch ki Chairman Dr. Wahembam Gulapi na Fondo Kibada Miyam na Red Cross ki emblem asi lana sizinaba tokpio Red Cross ki emblem lana sizinaba asi penalty fangba yai haike National Amadi International ki pau pizari Lengang na paikhatpa yaifa thorang singge kanaba miyamda kaya yamna fanghanba ngamhalabage haiba asina lenga ki magun lepak ngami hana Prime Minister Narendra Modi na fongdokre hana paugi likhun amana haire wa pharmacy New Delhi de ngarang pangthokhiba taratarit suba civil service numit thoramda wa ngangbada Prime Minister Narendra Modi na fongdokhibane Prime Minister na makata aduna haikibada malem asige khonjel yangna honglakli ba fibam asi aikhoina khupna yengsinba tangai fade malem gi kha thangba sarukta chinjak thakna ba ising amasung energy ki awat pa chawna leide lakliba chahi singda India na energy
security clean energy sana khotnaba amasung space ki lamda khumang yangna changsinnaba pandam thamli hana prime minister na makha takhi hari ngasi ayuk sakhangdaba singna Guwahati High Court email gi khuthangda bom ama leire haina ki halakre police tagi fangba paw gi source amagi matung ina sakhangdaba miyoi kharana email gi khuthangda Guwahati High Court complex manungda bom pokhai hangani haibagi threat ama fangke message asi fangbadagi police team ama court complex ta thuna yangna changsilakhi aduga search operation pangthoki adubu karigumba bom ni chingnaba makhal amatagi pot fangkhide aikoina thajai madadi bom ge threat adu kanagumba miyoi singna kadar shanaba soidana oigani haina senior police officer amana PTI da phondoke Guwahati High Court ke senior official amana haike aikoina amrada striker haina mingthonbo organization amadagi bom ge threat adu fangke message aduda court complex ke mafam khurimakta bom pokhai hangani haina ki halakhe mafam aduda police team ama laktuna search operation chathari adum oinamak bom ge threat aduna court ki normal thabakta akaiba mata pikide loinana judge singh su schedule ge matung ina case sing ge hearing pangthoki haire Miyamna hakchang fana leinana ba liver fana thamba amasung tangai fadana toina check up tawbagi hainabi thamnaba Union Health Minister JP Nandana appeal tawkre New Delhi da Union Health Minister na sindana pangthopa health camp ta sarupyaduna liver bu fana thamnaba masigi maru oiba sing paladuna JP Nandana haikipada liver fatrabade hakchang pumba sokhalli liver fatraba matamda heart disease, diabetes, hypertension, amasung cancer na chingba laina sing lakpa yai fatty liver laina gi matangda wafam sing phongdokladuna hai afaba tinjak chabagi hainabi amasung hakchang fana thamlabadi fatty liver dagi laina ngakthokpa ngami kumsi chahige World Liver Day gi hiramna tinjak na hidak ne haiba asini haire Haukiba nongmanini asida nong kanna tabadagi asangi yamna maru oiba city ama oiriba Guwahati da ising chawre masina maram oiduna city asigi lambi singda mi chathok chasin tawbada khudong chahandre hari IMD Regional Meteorological Center Guwahati dagi fangba pawgi matung ina ngasi ayu anganbada city asida pung khara nong leptana chukhi masina maram oiduna city aduda khudakta ising chawrake lambi thong kaya isingna thumjinke Miyamna chathok chasin tawbada khudong chahandre city adugi Jew Road, RG Berry Road, GS Road, Navin Nagar, Anil Nagar, Guwahati Club, Lachit Nagar, Chandmari, Panjabari, Jarabad na chingwa mafum kaya ising na thumjin kre mafum kharadadi power supply cut tawkre hari city aduda athuba matamda pungda kilometer humfu gi changda nonglai nusit sit pagaloinana lightning kaya marumsu thorak payai haina panari Lok Sabha के opposition लुचिंगबा ओइरबा राहुल गांधी ना इंडिया के इलेक्शन कमीशन असे मांगथोकलबा बॉडी अमगा चप मानरे हाइना फोंदोखिबगा लोइनेना लेबाक असेदा लेरिबा 6 टाइम सिंग असे इसोय सोयबगम तौरे हाइना फोंदोखरे वाफम असे यूनाइटेड स्टेट के बस्टोन दा लेबा इंडियन डायस्पोरा सिंगदा वांगांगबदा राहुल गांधी ना फोंदोखिबने Rahul Gandhi na makha tardana haikibada Maharashtra gi assembly mikhalda mathong maram khangdana ahenba voter lakh humfu manga hapchindana bot thada hanki hariba voter lakh humfu manga asi bot thada bagi aroiba pung ani aduda hapchindana
vote thadaki haibagi tata fangi Rahul Gandhi na makha tardana asigumba thaong sing asi election commissioner center da leiriba BJP gi lengak saugat padagi tawbo oigani haibagi chingnaba lei election commission asi lebak asige khwaidagi maru oiba body singe manungda ama oirbasu body asibu angam athau singna mangthok labra haibagi chingnaba poktaba ngamde lebak asige tongan tongan ba system singda soibagi maming tariba asi chumthok haudrabade democracy gi fajaraba sakta mangkhragani haike election commission gi matung ina Maharashtra da booth level agent crore tara humdoi lakh nipan lising yankhai taret sumna chahunga yankhai mapan leibada electoral roll da semdok sadokpagi matangda appeal marfudara mapan khaktamak thagalakki masina maram oiraga kumja inglising ani kunmanga January thada SSR mapum fana loisilaba matungda public stokhe electoral roll adu aroiba electoral roll oina laukibani haire Jammu Kashmir के पहलग्राम के टेररिस्ट सिंह ने अटैक चथरक पदा टेररिस्ट अमसीरे अथुका मियोय तरुक न सोकले हारे हारिबा टेरर अटैक असे पहलग्राम के बेशराल द थोखिबने हारे हौजिक मफम अतुदा सिक्युरिटी के अपुनबा टीम चंगसिनदना ऑपरेशन तौनबा होनरि हाना पाउगे सोर्स अमना हारे थौदो असे थोख्रबा मतुंगदा प्राइम मिनिस्टर नरेंद्र मोदी ना होम मिनिस्टर अमित शाह गा वारी सानदना चप चाबा एक्शन लोखतबसो हाइख्रे हारे लोइनना जम्मू काश्मीर की सीएम अमर अब्दुल्ला नसु असिगे अटैक अतुगी नुआइतबसो फोंदोख्रे कर्नाटका के हानगी डीजीपी ओरंबा ओम प्रकाश मसामक के कादा सिरगा लेरमले हाइरे थौदोक असि हौखिबा नोमाइजिंग नुमित के नुंगथिलदा बेंगालुरु दा लेबा मसामक की मयुमदा सिरगा लेरमबनी हाइना पुलिस न फोंदोखि थौदोक अदुगी रिपोर्ट अमा लाकपदगी पुलिस न मफम अतुदा चंगसिनबदा लेखिद्रबगी नुपी पलावीना थोंग हांगदो ओ हाइबदा अहानबदा याखिदे हाइनसु सीनियर पुलिस ऑफिशियल सिग्ना फोंदोरक्ले तुंगदा पुलिस की अपुनबा टीम अमगा लोइनना केस असिगी इन्वेस्टिगेशन चथबा हौखि मदुदा सिरिबा हानगे कर्नाटका की डीजीपी की थौसु पुरंबा ओम प्रकाश के नुपी पलाबीदा मिसी असिगे मतंगदा महाकु वाहंग पाहंग चथबदा थौदोक असि महाकना सोइदना ओइगने हानसु पुलिस के ऑफिशियल सिग्ना फोंदोके ओम प्रकाश कर्नाटका केडर गे लिसिंग अमगा चमापन मरफू माथोई बेस की आईपीएस ऑफिसर ने महाक डायरेक्टर जनरल ऑफ पुलिस के थौसु इंग कुमजा लिसिंग अनिगे तारा तरेट फाउबा पुरम के लेखिद्रबगी हकचांग पोस्टमार्टम तौनबगी दमक एसटी जॉन हॉस्पिटल दा पोखरे हारे ngase numi jungma matung pung 12 minute 52 taba matamda Gujarat ki Amreli da private training aircraft ama kaibada aircraft adubu thoriba pilot sire haire deputy SP Chirang di Shwaina Fondo kibada thodo asige pau asik hek fangbaga makoina mafum aduda khudakta firefighter single loinena changsin ke plan adubu thorak kiba pilot adubu hospital da pukhatna kanna ba khona ke adubu pilot adu hospital yodringai da se kibane haina su fondo ke private running aircraft atubo thorak liba pilot adugi maming Aniket Mahajan Kawi haire training aircraft adu Vision Flying Institute Gujarat ke Amerida laiba private training institute amagini haire Tripura da ahan bo in a state level da pangthok pa 2 days baba garia festival English ngani kun manga ngarang Chief Minister
Manik Saha na Agartala da hodokre Festival asi tribal singe culture unity amadi heritage ngaktuna thamnaba pandamda chahi khudinge pangthokpani hari state level da pangthokpadi handaki asina ahanbani festival asigi maruiba event singde traditional dance isai nomagi thoram li amasung wagi pothok sadana puthokpana chingwasing asiri ahanbada nongchinggi phibam kaya fattabadagi mi yamna thoglaktrabasu hojikti miyam lakpadagi chang yamna wangle hari Festival yauba lakpa miyoi singna mayumdagi baba garyagi photo amadi murti sing puraga laknakhe Festival asi Tripura da mamangai dagi hauna state asida India da pundringai dagi hauna pangthoktuna lakle haire The Confederation of Nagaland Chamber of Commerce and Industry na state sinba thungna lakliba April 13 dagi lalon itiki thabak khudingmak leplagani hari khongthang asi state adugi urban local bodies singda district chamber of commerce and industry gi mihut singge nominee hapada atombigi macha oina treat tawba adu yaning tabagini hari Authority ke asigumba thaong asi yaning daba phongdokpa oina business organization asna tangkun mari dagi state sinba thungna indefinite voluntary business shuttered down gi khongjang asi lauthorakpani hari organization asna April kunda state adugi minister da formal letter ama thadana makoi gi demand sing khanghan khre adubo hojik fawa chap chaba paukhum amata government ki site tagi latre Khongjang asina banking su cover tawgani adubo medical petrol pump amadi taxi service study komthokani hana organization ki official jerol amana haire Hauzi amusana bagi pau pizare Samaram Football Club Samaram Thobal District na sindana team tara nipana group mari thokna khaidokna tha asiki tara dagi Samaram Playground da chatarakheba third state level open football tournament Samaram Trophy English ngani kun manga gi ngasi sanakheba league match singda Yaisa FC Kakchingna Khongjom FC bo maithiba pikre atuga Sangayumpham FC amasung Haise FC Hairo draw chatkre tournament asiki ngasi ahanba ground da group Digi match da Sangayumpham FC amasung Haise FC hero goal ani chanadana draw chatkre Sangayumpham FC ge goal ani adu match ke minute tara mari amasung kontranipan chatpa da jersey number 8 MD Ijat na chankhibani aduga Haise FC ge goal ani aduna jersey number 15 Avinash na minute ahum goal ama aduga jersey number 13 pirkawna minute yankhai da goal ama chanba ngamkhe ani suba ground da sanakhe ba group A ge match da Yaisa FC Kakching na Khongjom FC bo goal ahum mari ahum da maithiba piba ngamkhe Yaisa FC ge goal sing adu jersey number 10 kantana minute mari amasung Tara nipan da goal ani chanki jersey number 13 Arno na minute 3 da goal ama amasung jersey number 6 Susil Kumar na minute 12 da goal ama chanba ngamkhe Khongjom FC ge group sing adana jersey number 12 Doto na minute kun manga amasung minute nimfu amade nimfu matoi chatpada goal ani chanki aduga jersey number 13 Balina minute kunrang da goal amaga chanba ngamkhe hayeng tangkun mathoi gi nungthil pung ani da ahan background da group AFL Manipur amasung PFCG Samaram ani na aduga nungthil pung ahunga minute 15 da group C gi SDO Palel amasung Kairak FC tentha ani na ani suba ground da sanagani Aroibada maroiba pau mana pizari Kokomi gi media                  medeng                                                                                                                                   Kokomi gi media                                                        Makada lamlam da lei bak club amade mera pai bising na ngasi sumi phampang thoknari
Priya Lakshmi sibagi matangda tongan tongan ba social media ki platform amadi national media da suicide tawbani haina sandorakli ba si yaning de haire. Coalition Against Drug and Alcohol kadagi mijeng makhada Violence Against Women haiba themda 1G awareness program ama pangtokre. Cookie in Peace Sadar Hills na kauba meeting the security ke miyoi amata yauba yaroi haikre SB ka mokpi. Amadi train service amuk hanna tauhanna ba governor da dakshin kre. How's the MAMI TV na salok jaba prime time news matang asid lejere miyamba mukha na kurum jari.